Rohina, Rohina, kada lagi nang bo? Ay na maru marang se nung sadang tung pagdo do pagdok tribo nang bo. ꯑꯩꯗꯤ ꯐꯧꯗꯣꯛꯇꯦꯅ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯣ ꯌꯥꯝ ꯀꯪꯉꯤꯗꯨꯗꯤ ꯑꯗꯨꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯇꯁꯨ ꯌꯥꯅꯤꯅ ꯑꯩꯅ ꯈꯟꯕꯒꯤꯅꯦ Yai he, ibe manang su. Ay na purok pa maru marang sing se. Hek purok pa gane nung sada dong pagdo. Maru marang se nung sada pagdo din ne. Hingjang do manam siyam nung sini. Alo chab do su mahau yam lay gani. Karigumba ay na thong thak tok buse. Hauk traba. ꯍꯣꯏ ꯍꯣꯏ ꯈꯪꯉꯦ ꯈꯪꯉꯦ ꯅꯪꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ ꯅꯪꯉꯣꯟꯗ ꯉꯥꯡꯀꯅꯤꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯐꯔꯦꯁꯦ ꯃꯔꯨ ꯃꯔꯥꯡꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯎꯔꯒꯦ Ado ngai khone. Nang bu no yumrom da namanabi amgi nika som chakani haidane. Adu chatura nang bo. ꯑꯩꯗꯣ ꯆꯠꯄꯨꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝꯂꯣꯝꯗ ꯆꯠꯇꯕꯁꯨ ꯇꯥꯃꯣ ꯌꯥꯎꯗꯅ ꯏꯊꯟꯗ ꯆꯠꯄꯁꯨ ꯇꯟꯕ ꯑꯩꯅ ꯇꯧꯔꯤꯁꯦ Rohina, nangsu khangi dungai. Akoi hotel mapuduna aingonda suti piu suya deba. Ma suti pidradi ai kedau haibno. ꯇꯥꯃꯣꯗꯤ ꯀꯩꯁꯨ ꯇꯧꯔꯨꯅꯨꯋꯣ ꯅꯣꯏ ꯍꯣꯇꯦꯜ ꯃꯄꯨꯗꯨꯗ ꯍꯨꯖꯨ ꯍꯨꯖꯨꯔꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯣ ꯃꯊꯪꯗꯒ ꯏꯄꯥꯝꯗ ꯊꯧꯗꯣꯛ ꯊꯣꯛꯑꯗꯤ ꯏꯇꯣꯝꯗ ꯆꯠꯈꯤꯅꯤ ꯇꯥꯃꯣꯒ ꯑꯝꯇ ꯉꯥꯏꯔꯣꯏ Nangna ngairamdrasu aidi nangi na tung adum inarakani. Nang jafamduda. Adu pharese. Aina horen dukandagi halakpada nangi kai poro haino. ꯀꯔꯤꯒꯨꯝꯕ ꯅꯣꯏꯒꯤ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ ꯏꯁꯧ ꯂꯥꯡꯗ꯭ꯔꯗꯤ ꯕꯤꯔꯌꯥꯅꯤꯗꯣ ꯈꯔ ꯄꯨꯕꯤꯔꯛꯎꯗꯅ ꯌꯥꯝ ꯀꯨꯏꯔꯦ ꯇꯥꯃꯣꯒꯤ ꯃꯈꯨꯠꯀ ꯆꯥꯈꯤꯗꯕ Hoi hoi hoi. Sodina porakese. Hotel mapuduna ne isau langge langjasano. Ai dum porage. ꯐꯔꯦꯁꯦ ꯌꯥꯔꯦ ꯇꯥꯃꯣ ꯍꯣꯇꯦꯜꯗ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯊꯦꯡꯗ꯭ꯔꯤꯕꯣ Chumine, ai hotel chapa thengene. Nanga wari sanaringaida matam amda khangogde he. ꯏꯝꯔꯥꯟꯒ ꯔꯨꯍꯤꯅꯥꯒ ꯅꯤꯀꯥ ꯁꯣꯟꯈꯤꯕ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯏꯝꯔꯥꯟ ꯑꯁꯤ ꯍꯣꯇꯦꯜ ꯑꯃꯗ ꯀꯨꯛ ꯑꯣꯏꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯃꯍꯥꯛꯁꯤ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝꯅ ꯍꯩ ꯃꯥꯅ ꯊꯣꯡꯂꯤꯕ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯍꯥꯎꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯕꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯤ ꯃꯌꯥꯝꯅ ꯊꯣꯝꯖꯤꯜꯂꯛꯑꯝꯃꯤ ꯃꯤꯌꯥꯝ ꯑꯗꯨ ꯏꯝꯔꯥꯟꯅ ꯊꯣꯡꯉꯤꯕꯗꯣ ꯆꯥꯒꯦ ꯂꯥꯛꯄ ꯉꯥꯛꯇꯅꯤ Huzur, mutton biryani plate manga. Kita thuna piro. Hoi hoi, biryani dubdi pirakke. Ado yam thubudi yaroye. Mi mayam amsu ngairi. Nangna hosita laaga. Hoi hoi, ngairage. Imran gi mutton biryani do sa da koi to bune. La banina sa da nadi halaroi. Ah ngairage. ꯃꯤꯌꯥꯝ ꯑꯗꯨ ꯐꯥꯎꯔꯕ ꯍꯣꯇꯦꯜ ꯀꯌꯥ ꯔꯦꯁꯇꯨꯔꯦꯟ ꯀꯌꯥ ꯊꯥꯗꯣꯛꯂꯒ ꯏꯝꯔꯥꯟꯅ ꯊꯣꯡꯕꯗꯨꯗꯪ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅꯗꯤ ꯏꯝꯔꯥꯟꯕꯨ ꯌꯥꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯝꯃꯤ Imran, kadorino nangbo. Matam kui jangali do kai gino. Mapandana customer na line ling lere. Huzur, yarigi ai thuna lusanaba tauge. Ngasidi order su khara yame dunane. Waru bibiyade. Kitchen sida ai thanda laibaga aisu yam kana honaribane. Yam thuna puthorokna tawjage. Yare, aingonda umbok tak pidina lere no. Yam thubu matam da ne. Biryani do satlang puthoro. Mi myam ngai lere ne mapanda. ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯏꯝꯔꯥꯟꯗ ꯋꯥ ꯉꯥꯡꯉꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯝꯔꯥꯟꯒꯤ ꯃꯄꯥꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯨꯛ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯏꯝꯔꯥꯟꯒꯤ ꯃꯄꯥ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯗꯒꯤ ꯏꯝꯔꯥꯟꯅ ꯁꯦꯜ ꯈꯔ ꯄꯨꯔꯝꯃꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯗꯒꯤ ꯁꯦꯜ ꯄꯨꯔꯕꯁꯨ ꯏꯝꯔꯥꯟꯒꯤ ꯃꯄꯥꯗꯤ ꯀꯟꯕ ꯉꯝꯗꯔꯦ ꯏꯝꯔꯥꯟꯅꯁꯨ ꯁꯦꯜ ꯂꯩꯇꯕꯅꯤꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯗ ꯁꯤꯡꯒꯠꯄꯁꯨ ꯉꯝꯗꯔꯦ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯏꯝꯔꯥꯟꯕꯨ ꯃꯥꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯨꯛ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯅꯕ ꯍꯥꯏꯔꯝꯃꯤ ꯏꯝꯔꯥꯟꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯕꯛ ꯇꯧꯔꯕꯁꯨ ꯁꯦꯜ ꯁꯤꯡꯒꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯉꯝꯂꯝꯗꯦ Huzur, kaidorge to sibo. Nam koi sibo. Ai mutton biryani manga do kaidorge. Ngaktang lebiramo. Ai manung changa amta yongige. ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯇꯕꯗꯒꯤ ꯁꯥꯎꯃꯟꯗꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨ ꯏꯝꯔꯥꯟꯗ ꯆꯩꯔꯨꯔꯒꯦꯅ ꯀꯤꯆꯟꯂꯣꯝꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯤꯆꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯝꯔꯥꯟ ꯑꯗꯣ ꯋꯥꯟꯊꯔꯒ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯏꯝꯔꯥꯟ ꯑꯗꯣ ꯌꯥꯝ ꯀꯧꯔꯕꯁꯨ ꯏꯝꯔꯥꯟꯗꯤ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ Karino Imran je tawrisina. Mi chinjala kansida. Huzur, Imran se thabak to na lekthagi bani. Kaubalang miyam ta gidre. Hoine, wandara le doisu uine. Ash, talle he. Maaje hospital ta bukhata mu yaro. ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯏꯝꯔꯥꯟꯕꯨ ꯑꯅꯛꯄ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯕꯁꯨ ꯏꯝꯔꯥꯟ ꯑꯗꯣ ꯗꯣꯛꯇꯔꯁꯤꯡꯅ ꯀꯟꯕ ꯉꯝꯗꯔꯦ ꯏꯝꯔꯥꯟꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯨꯍꯤꯅꯥꯅ
ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯆꯦ, ꯅꯪ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ. ꯏꯇꯩꯁꯨ ꯂꯩꯇ꯭ꯔꯦ. ꯅꯪ ꯅꯊꯟꯗ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯩ ꯆꯠꯂꯣꯏ ꯏꯆꯟ, ꯅꯤꯀꯥ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕ ꯑꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯝꯃꯝꯕ ꯌꯨꯝꯁꯦ ꯑꯩ ꯁꯨꯛꯇꯥ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯃꯣꯏ꯫ ꯆꯨꯝꯃꯤ ꯏꯆꯟ, ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ? ꯏꯝꯔꯥꯟꯅ ꯊꯅꯝꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯅꯪ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ? ꯑꯦ, ꯏꯕꯨꯡꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯀꯝꯗꯧꯅ? ꯏꯝꯔꯥꯟꯗꯣ ꯂꯩꯈꯤꯗꯕꯗꯒꯤ ꯏꯆꯜꯁꯦ ꯌꯥꯝ ꯋꯥꯔꯝꯃꯅꯦꯅ ꯑꯩ ꯍꯪꯕ ꯂꯥꯛꯏꯅꯦ꯫ ꯑꯗꯣ ꯏꯆꯟꯅ ꯀꯔꯤꯒꯨꯝꯕ ꯍꯣꯇꯦꯜꯗ ꯌꯥꯎꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯅꯤꯀꯣ? ꯅꯌꯥꯝꯕꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯝꯃꯤ꯫ ꯏꯕꯨꯡ, ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯧꯅ ꯊꯣꯡ ꯊꯥꯛꯄ ꯍꯩꯇꯤꯌꯦ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯔꯨ ꯃꯔꯥꯡ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯪꯅꯦ꯫ ꯏꯆꯜ, ꯅꯣꯏꯒꯤ ꯏꯝꯔꯥꯟꯗꯨꯁꯨ ꯑꯍꯥꯟꯕꯗ ꯊꯣꯡꯕ ꯀꯔꯤꯝꯇ ꯍꯩꯔꯝꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯍꯩꯔꯛꯏꯅꯦ꯫ ꯏꯆꯜꯁꯨ ꯂꯥꯛꯑꯣ, ꯑꯗꯨꯒ ꯊꯣꯡꯉꯨ ꯂꯥꯛꯑꯣ꯫ ꯁꯣꯏꯗꯅ ꯍꯩꯔꯛꯀꯅꯤ ꯏꯆꯜꯁꯨ꯫ ꯔꯤꯅꯥꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯗꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯏꯝꯔꯥꯟꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯕꯗꯒꯤ ꯃꯥꯒꯤ ꯍꯣꯇꯦꯜ ꯑꯗꯨꯁꯨ ꯀꯅꯥꯃꯠꯇ ꯆꯪꯂꯛꯇ꯭ꯔꯦ꯫ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯃꯕꯨꯛ ꯐꯕ ꯁꯥꯖꯟꯅꯔꯒ ꯔꯤꯅꯥꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯅꯅꯕ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯁꯣꯝꯗ ꯔꯤꯅꯥꯁꯨ ꯁꯦꯜ ꯊꯨꯝ ꯂꯩꯁꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯨꯛ ꯑꯣꯏꯕ ꯌꯥꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯊꯣꯡꯉꯤꯕ ꯍꯤꯟꯖꯥꯡ ꯃꯌꯥꯝꯁꯤꯕꯣ? ꯀꯁꯇꯃꯔꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯔꯛꯏꯅꯦ꯫ ꯀꯃꯥꯏꯅ ꯊꯣꯡꯕꯅꯣ? ꯏꯕꯨꯡ, ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ꯫ ꯅꯪꯒꯤ ꯍꯣꯠꯅꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯍꯥꯎꯁꯦ ꯏꯝꯔꯥꯟꯅ ꯊꯣꯡꯕ ꯃꯍꯥꯎꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯕꯣꯛꯀꯤ ꯃꯅꯨꯡꯗꯅꯦ ꯅꯪꯅ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯇ꯭ꯔꯕ ꯅꯪ ꯑꯩ ꯍꯣꯇꯦꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯀꯗꯥꯏꯅꯣꯝꯗ ꯊꯕꯛꯇꯣ ꯊꯤꯔꯨꯔꯣ꯫ ꯔꯤꯅꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯍꯥꯎꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯔꯤꯅꯥꯒꯤ ꯅꯨꯄꯥ ꯏꯝꯔꯥꯟꯅ ꯃꯥꯅ ꯌꯨꯝꯗ ꯊꯣꯡꯕ ꯊꯥꯛꯄꯗꯨ ꯔꯤꯅꯥꯅ ꯌꯦꯡꯂꯕꯁꯨ ꯃꯥꯅ ꯊꯣꯡꯕ ꯊꯥꯛꯄ ꯑꯗꯨꯃꯥꯏꯅꯗꯤ ꯌꯧꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯔꯨ ꯃꯔꯥꯡ ꯑꯗꯣ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤꯅꯦ꯫ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯣ ꯅꯨꯡꯁꯥꯗ ꯐꯖꯅ ꯐꯧꯗꯣꯛꯑꯣ, ꯆꯥꯕꯗ ꯃꯍꯥꯎꯁꯨ ꯌꯥꯝꯅ ꯂꯩꯕꯅꯦ, ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯔꯝꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯔꯤꯅꯥꯒꯤ ꯑꯋꯥꯕꯗꯣ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯃꯥꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯣ ꯅꯨꯡꯁꯥꯗ ꯂꯣꯏꯅ ꯐꯧꯗꯣꯛꯑꯝꯃꯤ꯫ ꯃꯊꯪ ꯑꯃꯨꯛ ꯔꯤꯅꯥꯅ ꯊꯣꯡꯕ ꯑꯦꯟꯖꯥꯡ ꯑꯗꯨ ꯌꯥꯝ ꯍꯥꯎꯃꯟꯈꯤꯗꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯤ ꯌꯥꯝꯅ ꯆꯪꯉꯛꯄ ꯍꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯔꯤꯅꯥꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯕꯨꯡ, ꯑꯩꯅ ꯊꯣꯡꯉꯤꯕ ꯀꯤꯆꯟꯁꯦ ꯌꯥꯝꯅ ꯄꯤꯛꯑꯦ, ꯑꯗꯨꯒ ꯏꯇꯣꯝꯗ ꯊꯕꯛꯁꯦ ꯇꯧꯕꯅꯤꯅ ꯌꯥꯝꯅ ꯋꯥꯏꯑꯦ꯫ ꯃꯤ ꯑꯃꯗꯤ ꯊꯝꯁꯤꯕ? ꯀꯩꯅꯣ ꯃꯤ ꯑꯃ ꯊꯝꯁꯦ ꯀꯥꯏ ꯇꯧꯔꯛꯏꯁꯤꯅ? ꯌꯥꯅꯤ ꯌꯥꯅꯤ, ꯃꯤ ꯊꯝꯗ꯭ꯔꯁꯨ ꯌꯥꯅꯤ꯫ ꯏꯝꯔꯥꯟꯁꯨꯅꯦ ꯃꯊꯟꯇꯅꯦ ꯉꯝꯅꯕ ꯇꯧꯔꯤ ꯃꯌꯥꯝꯗꯣ꯫ ꯃꯥꯅ ꯇꯧꯕ ꯉꯝꯃꯒ ꯅꯪ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯑꯗꯨꯒ ꯏꯕꯨꯡ, ꯋꯥꯐꯝ ꯑꯃꯅ, ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒ ꯏꯕꯨꯡꯅ ꯁꯥꯔꯤꯕ ꯇꯣꯂꯣꯞꯇꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ꯫ ꯁꯦꯜꯁꯦ ꯈꯔ ꯍꯥꯞꯅꯕ ꯇꯧꯕꯤꯌꯣ꯫ ꯏꯁ, ꯀꯔꯤ? ꯁꯦꯜ ꯈꯔ ꯍꯦꯟꯒꯠꯅꯕ ꯇꯧ ꯀꯥꯏꯅꯒ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯅꯦ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯗꯣ ꯑꯗꯨꯕꯨꯛ ꯌꯥꯝꯃꯜꯂꯕꯅꯤ꯫ ꯅꯪꯗꯤ ꯅꯨꯄꯤꯅꯤ, ꯅꯣꯏꯒꯤ ꯏꯝꯔꯥꯟꯗꯧꯅ ꯊꯕꯛꯁꯨ ꯀꯟꯅ ꯁꯨꯕ ꯉꯝꯗꯦ꯫ ꯅꯨꯄꯤꯅꯕꯨ ꯊꯕꯛ ꯀꯌꯥꯝ ꯁꯨꯗꯣꯔꯤꯒꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯁꯦꯜ ꯌꯥꯝ ꯄꯥꯝꯃꯗꯤꯅꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯌꯦꯡꯉꯨꯔꯣ꯫ ꯅꯪ ꯇꯣꯛꯄꯅ ꯐꯔꯅꯤ꯫ ꯍꯣꯏ, ꯊꯕꯛꯁꯦ ꯑꯩꯁꯨ ꯌꯥꯝ ꯇꯣꯛꯅꯤꯡꯉꯕꯅꯦ꯫ ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯔꯣꯏ꯫ ꯏꯕꯨꯡꯅ ꯃꯤ ꯑꯃ ꯊꯤꯕꯤꯅꯕ ꯇꯧꯕꯤꯔꯣ꯫ ꯅꯪꯅ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯕꯨ ꯇꯣꯛꯅꯤꯡꯉꯦ ꯀꯥꯏꯅ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ? ꯀꯥꯎꯔꯕ꯭ꯔꯣ? ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯑꯗꯨ ꯁꯤꯡꯗ꯭ꯔꯤꯐꯥꯎꯅꯦ ꯅꯪꯅ ꯑꯩꯒꯤ ꯍꯣꯇꯦꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯏꯕꯨꯡ, ꯑꯩꯅ ꯊꯕꯛ ꯇꯣꯛꯑꯁꯨ ꯏꯕꯨꯡꯒꯤ ꯁꯦꯜꯗꯨꯗꯤ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯁꯣꯏꯗꯅ ꯁꯤꯡꯉꯛꯀꯅꯤ꯫ ꯁꯦꯜꯗꯨꯒꯤ ꯃꯔꯝꯗꯗꯤ ꯏꯕꯨꯡꯅ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ꯫ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯔꯨꯍꯤꯅꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯈꯤꯗꯔꯦ꯫ ꯔꯨꯍꯤꯅꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯡꯗꯣꯛꯄ ꯂꯣꯏꯈꯔꯦ꯫ ꯁꯣꯝꯗꯅ ꯔꯨꯍꯤꯅꯥꯒꯤ ꯍꯣꯇꯦꯜꯗꯣ ꯌꯥꯝꯅ ꯐꯥꯎꯕ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯍꯣꯇꯦꯜ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗꯤ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯂꯛꯇꯗꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯣ ꯃꯊꯥ ꯁꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫